Standard Robarth Thingbagi Thogdang Private School Amadi Guardian Association na Laugadabani Maoist Imphal August 3 Standard Robarth Higher Secondary School Kanchipurda Pik Libi Mahiroi Ningthogjam Bebisanagi Misina Maram Oiduna Leibaki Oina School asi Thingadabani Amadi Thingloidabani Haiba Asoba Wayat Ama Lairi Hiramachida Maoist Communist Party Manipuri Aroibe Ware Laure July 18 da Thokiba Pik Liba Mahiroi Asigi Singnaningai Oiba Misigi Matangda Lup Asina Hokiba July gi Konithoidagi Hojik Phawba Leptan Achumba Puthoknaba Honaduna Lakli Lalhau Lup Singi Manungda Kwaidagi Hana Misi Asigi Matangda Serol Thokpa Tigatpa Hauba Amadi Sayol Ama Mahiloi Sang Asibu Thingkibasu Lup Asinani Maka Tarakpo Oina Sayol Ama Hek Phabaga Lup Asina Tigat Kibagi Pogdam Miyamda Thamkibaga Loinana Athingba Du August Mari Fawa Sangdoktuna Lakibani Singnaningai Oiba Misi Asigi Matangda Lup Asina Tigatpada Ngasi Hayeng Loisenbada Chauna Khudong Chadaba Kaya Thokadauri Masigi Maram Singdi Ahanbada Police ki Makok Thongba Officer Kharana Chauna Senja Thumja Taukibara Haibisi Yamna Singnaningai Oi Anisubada Postmortem Taubasi Imung Manungi Sem Saba Loidringaida Yamna Thuna Tauhan Kibagi Nungi Oiba Wahan Thokara Lairamgadra Haibagi Chingnaba Lay Masina Kudam Changdam Phangba Yaba Kaya Man Kinaba Masak Oihan Kibagi Oithokpa Yabagi Chingnaba Lay Ahum Subada Miyamgi Iho Kansilakpa Kudingi Inquiry Chatharakpa CBI da Sinagani Hairakpa Amadi Pambai Lairaktaba Matamda SIT Semlaga Mi Phagat Halakpa Kaya Asinasu Laingakna Haukibada Lautunabagi Saruk Ama Oikibara Haibasisu Singnabalay Singnaningai Oiba Maram Mayam Asina Misi Asigi Marumda Karigumba Kharadi Chauna Senare Haibaromda Hen Naksilakpani Achumba Wail Ama Puthoknabagi Dama Maram Chawa Sangdam Sing Laigadabani Adubu Khudam Sangdam Sing Adudi School Authority Postmortem Tauriba Doctor Thigatliba Police Amadi Laingak Ki Nachung Daba Thaong Kayasina Loina Manghan Krabara Amadi Manghan Naba Honabada Lautuna Krabara Haibasi Miyamna Singnai Haukiba Sahi Kayada Mahiroi Kaya Singnaningai Oiba Misida Tungan Tunganba Mafam Singda Sirakpa Amadi Achumba Wail Amata Phangkidabana Thajaningai Oiraktabagi Kham Thengba Khoirang Khosaungnaba Adu Handaki Misi Asida Ting Sokna Phongdok Lakpani Senjau Paibana Khulingba Amadi Khudingmak Sena Mantik Narakpa Lamdam Asida Wail Loisangdana Miyamna Thajaba Manglaba Mafam Oiri Pumnama Asi Oidunasu Maoist na Asumba Langla Langjil Puthoknaba Leptana Honakigani Maoist Communist Party Manipurna Standard Robarth Higher Secondary School gi Mahiroi Singgi Ahal Lamanda Thamoi Sengna Thamjaningba Wafamdi Adongi Isasing School Asida Lairik Tamba Thabagi Atopa School da Hongdokpiyu Mari Leinaba ZEO Amadi Board of Secondary School Manipur Nasu Chaliba Chahi 2019 Asida School Asigi Mahiroi Singna Atopa School da Honglagi Haina Khalaba Singda Hongkibagi Ayaba Pibiyu Kwaidagi Maru Oina Laikhidrabi Mahiroi Bebisanaga Punna Leminaba Mahiroi Sing Makhatana School Asida Thabiraganu Haujik Mahiroi Kharada 12 Fauba Lemna Mahi Tamhangani Haina School Authority na Thajaba Piduna Machin Menaba Honariba Asida Pangthabiganu Standard Robarth ki Ahal Laman Amadi Mahiroi Singna School Asi Muthatpada Mateng Pangbiyu Amadi Chayol Amagi Manungda School Asi Dagi Hongbiyu Karigumba Mahiroi Sing Amadi Ahal Laman na Makhatana School Asida 2019 gi Oinadi Tamthagi Haragasu Ahal Laman Mayamgi Apunba Mifam Amana Warep Laubiduna Lepna Biyu Karigumba Makhatana 2019 Asigi Oinadi Tamthagi Haragadi Matungda
ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ 2020ꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯋꯣꯏꯁ ꯀꯝꯃ꯭ꯌꯨꯅꯤꯁ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯅ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯑꯦꯖꯨꯀꯦꯁꯟ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯇꯦꯡꯊꯥꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯋꯣꯏꯁꯀ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯕ ꯊꯣꯛꯂꯒꯗꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯁꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯁ꯭ꯇꯦꯟꯗꯔꯠ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯤ 2020ꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯀꯣꯒꯅꯤꯁꯟ ꯀꯛꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯆꯠ ꯋꯥꯅꯣꯝ ꯄꯨꯝꯕ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ꯫ ꯃꯁꯤ ꯂꯨꯞ ꯑꯅꯤ ꯑꯁꯤꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯆꯩꯔꯥꯛꯅꯤ꯫ ꯃꯍꯩꯔꯣꯏ ꯕꯦꯕꯤꯁꯅꯥꯒꯤ ꯃꯤꯁꯤ ꯑꯁꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯔꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯝꯂꯝꯁꯤ꯫ ꯃꯥꯋꯣꯏꯁꯀꯤ ꯋꯥꯔꯦꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯄꯤꯅꯕꯁꯨ ꯃꯥꯋꯣꯏꯁ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯟꯗꯤꯡ ꯀꯝꯃꯤꯇꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯀꯤꯌꯣꯡꯍꯟ ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫